Kamjong district tagi Myanmar Refugee sing Deport Toubiyu Haina Tangkhul Naga Union gi maikai dagi Central Government da Taksinkhre haide Manipur gi kha thangpada leriba Tangkhul Naga gi organization ama oriba Tangkhul Naga Ezer Longfang TNAL gi maikai dagi India amadi Myanmar ga dainabada leriba Kamjong district da Myanmar dagi changsilaktuna leriba illegal immigrant natraga refugee sing asi athuba matamda deport natraga atopa mafamda thambikho haina Taksinkhre haide Kamjong district ki Faiko village da Lising amaga chongwa marfutara mathoi Saikalok da Chatruka Hungfu mathoi Skipe da Chahongga Yangkai Taruk Filong da Chongwa ga marfudara manga Oloyo amasung Choroda da Chamiga Tara Mari Wangli da Chongwa ga marfu Namli da Lising amaga marfutara taret amasung Ke Asang Khulen Ajarvazen da Chatruka Hungfudara manga immigrant leire haina TNAL gi maikai digi khangalakpaga loinana India amadi Myanmar gi marakta thamliba Free Movement Regime FMR lauthokhiba adu India gi miyoi Myanmar da changba khaktang thingbra amasung Myanmar gi miyam di India da changlakpada athingba pidrabra hainasu Central Government da hanglakli